ꯏꯔꯥꯡꯗꯨꯗ ꯊꯨꯒꯥꯏꯔꯝꯃꯤꯅꯦ ꯑꯩꯒꯤ ꯁꯥꯏꯟꯕꯣꯔꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩ ꯈꯛꯇꯪꯒꯤ ꯇꯣꯉꯥꯟꯅ ꯈꯜꯂꯒ ꯃꯩꯇꯩꯒꯤ ꯈꯜꯂꯒ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ ꯈꯪꯗꯦ ꯑꯀꯥꯁ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯁ꯭ꯇꯣꯔ ꯆꯨꯔꯆꯥꯟꯄꯨꯔ ꯁꯂꯦꯝꯕꯦꯡꯗ ꯂꯩꯕ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯁꯨ ꯁꯤꯗ ꯊꯝꯕꯅꯤ ꯁꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣꯅꯤꯅ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯂꯧꯊꯣꯛꯑꯒ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯡꯕ ꯌꯥꯕ꯭ꯔꯣ? ꯍꯥꯡꯉꯤ ꯉꯥꯛꯇꯪ ꯍꯥꯡꯉꯤ ꯑꯌꯨꯛꯇꯗꯤ ꯉꯔꯥꯡꯒꯤ ꯏꯔꯥꯡꯗꯨꯗ ꯊꯨꯒꯥꯏꯔꯝꯃꯤꯅꯦ ꯑꯩꯒꯤ ꯁꯥꯏꯟꯕꯣꯔꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩ ꯈꯛꯇꯪꯒꯤ ꯇꯣꯉꯥꯟꯅ ꯈꯜꯂꯒ ꯃꯩꯇꯩꯒꯤ ꯈꯜꯂꯒ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ ꯈꯪꯗꯦ ꯑꯀꯥꯁ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯁ꯭ꯇꯣꯔ ꯆꯨꯔꯆꯥꯟꯄꯨꯔ ꯁꯂꯦꯝꯕꯦꯡꯗ ꯂꯩꯕ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯁꯨ ꯁꯤꯗ ꯊꯝꯕꯅꯤ ꯁꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣꯅꯤꯅ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯂꯧꯊꯣꯛꯑꯒ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯡꯕ ꯌꯥꯕ꯭ꯔꯣ? ꯍꯥꯡꯉꯤ ꯉꯥꯛꯇꯪ ꯍꯥꯡꯉꯤ ꯑꯌꯨꯛꯇꯗꯤ